ꯏꯆꯦ ꯄꯁꯣꯠ ꯄꯨꯄꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯝꯃꯅꯤ ꯃꯥꯗꯤ ꯀꯔꯣꯔꯄꯇꯤꯁꯨ ꯅꯠꯇꯦ ꯏꯅꯦ ꯃꯦꯝꯃꯁꯨ ꯁꯦꯟ ꯄꯥꯏꯗꯦ ꯍꯥꯏꯕꯅꯤ ꯁꯦꯟ ꯄꯥꯏꯔꯗꯤ ꯅꯍꯥꯟꯅ ꯌꯨꯝ ꯐꯖꯕ ꯁꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕ ꯆꯥꯎꯕꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯍꯦꯛ ꯐꯪꯕꯒ ꯈꯨꯗꯛꯇ ꯌꯨꯝ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯅꯝꯊꯤꯕ ꯀꯣꯝꯁꯤꯗ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯑꯗꯨꯝ ꯂꯩꯗꯣꯏꯔꯥ ꯍꯥ ꯀꯅꯥ ꯀꯅꯥ ꯃꯤ ꯈꯔ ꯑꯩꯈꯣꯏ ꯀꯟꯕ ꯂꯥꯛꯂꯗꯤ ꯐꯗꯧꯅꯤ ꯇꯧꯔꯤꯁꯦ ꯀꯅꯥꯅ ꯀꯟꯕ ꯂꯥꯛꯇꯣꯏꯅꯣ ꯍꯥ ꯑꯁꯨꯛꯄꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯤꯕ ꯂꯥꯛꯄ ꯍꯥꯏꯕꯕꯨ ꯅꯣꯡꯁꯥ ꯀꯩꯒꯨꯝꯕꯅ ꯊꯤꯕ ꯂꯥꯛꯀꯗꯧ ꯃꯉꯥꯏꯔꯦ ꯀꯅꯥꯝꯇꯅ ꯀꯟꯕ ꯂꯥꯛꯂꯣꯏꯍꯦ ꯔꯝꯕꯣ ꯐꯤꯜꯝꯗꯁꯨ ꯀꯅꯥꯝꯇ ꯀꯟꯕ ꯂꯥꯛꯇꯦ ꯃꯥ ꯃꯁꯥ ꯃꯇꯣꯝꯇꯅ ꯅꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯅꯤ ꯑꯣꯏꯔꯝꯃꯣꯏꯍꯦ ꯅꯪꯁꯨ ꯄꯥꯔꯇꯤ ꯀꯣꯝꯇꯤꯗ ꯄꯨꯜꯂꯒ ꯊꯝꯃꯁꯨ ꯃꯥꯕꯨ ꯀꯟꯕ ꯃꯤ ꯈꯔ ꯂꯥꯛꯂꯝꯅꯤ ꯑꯩꯈꯣꯏ ꯀꯟꯕ ꯃꯤ ꯂꯥꯛꯀꯅꯤꯅꯦ ꯂꯥꯛꯑꯅꯤ ꯀꯟꯕ ꯌꯥꯝꯅ ꯂꯥꯛꯑꯅꯤ ꯀꯣꯛꯄꯤꯛ ꯅꯪꯅ ꯀꯜꯂꯣꯝꯗꯒꯤ ꯔꯝꯕꯣꯒꯤ ꯃꯥꯏꯕꯤ ꯂꯥꯏ ꯑꯃꯨꯛ ꯇꯣꯡꯉꯛꯏꯅꯣ ꯈꯪꯗꯅꯦ ꯅꯁꯛꯇꯨꯒ ꯐꯖ ꯑꯗꯨꯝ ꯆꯥꯅꯔꯤꯅꯦ ꯀꯣꯛꯄꯤꯛꯁꯦ ꯔꯝꯕꯣ ꯑꯣꯏꯔꯤ ꯍꯥꯏꯔꯤꯅꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯀꯗꯤ ꯍꯥꯏꯅꯨꯍꯦ ꯑꯩ ꯌꯥꯝꯅ ꯉꯝꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕꯒꯗꯤ ꯇꯧꯅꯨꯍꯦ ꯅꯣꯏ ꯉꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯕꯅꯦ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯕꯦꯡ ꯉꯥꯡꯕꯅꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯄꯪ ꯅꯪꯅ ꯃꯤꯒꯤ ꯏꯪꯂꯤꯁ ꯐꯤꯂꯝꯒꯤ ꯔꯝꯕꯣ ꯑꯣꯏꯔꯦ ꯀꯥꯏꯅ ꯅꯪ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯨꯜꯂꯝꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯗ ꯆꯩ ꯆꯥꯗꯣꯏꯅꯤ ꯅꯪ ꯏꯌꯥ ꯍꯧꯖꯤꯛ ꯑꯩ ꯔꯝꯕꯣ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯣꯔꯣ ꯍꯥ ꯃꯁꯤꯒꯤ ꯀꯣꯛꯄꯤꯛ ꯍꯥꯏꯕ ꯌꯦꯠꯇꯣ ꯃꯥꯟꯕꯁꯦ ꯁꯣꯅꯣ ꯐꯖꯅ ꯆꯨꯔꯦꯍꯦ ꯃꯁꯤ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯐꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯥꯎꯔꯕꯅꯤꯅ ꯔꯝꯕꯣ ꯑꯣꯜꯂꯅꯤ ꯏꯌꯥ ꯍꯩ ꯀꯣꯛꯄꯤꯛ ꯍꯥꯏꯕ ꯌꯦꯠꯇꯨꯝ ꯃꯥꯟꯕ ꯌꯥꯗꯒ ꯂꯣꯏꯅ ꯆꯪꯉꯤꯅꯦ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯁ ꯍꯌꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯔꯝꯕꯣ ꯑꯣꯜꯂꯦꯍꯦ ꯀꯣꯛꯄꯤꯛ ꯅꯪ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯥꯗꯣꯛꯑꯝꯃꯨꯅꯦ ꯍꯦ ꯀꯣꯛꯄꯤꯛ ꯀꯣꯛꯄꯤꯛ ꯀꯅꯥꯎ ꯅꯪꯅ ꯄꯨꯄꯨ ꯇꯣꯝꯕꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯀꯣ ꯍꯣꯔꯦꯟ ꯄꯨꯄꯨ ꯇꯣꯝꯕꯅ ꯁꯥꯎꯈ꯭ꯔꯗꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯪꯅ ꯉꯝꯗ꯭ꯔꯁꯨꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯅꯠꯇꯦ ꯕꯨꯠ ꯍꯅꯨꯕ ꯃꯥꯅ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ ꯍꯥ ꯅꯪꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯏꯆꯦ ꯇꯣꯔꯣꯒ ꯂꯨꯍꯣꯡꯕ ꯇꯣꯛꯑꯦ ꯈꯪꯉꯨ ꯅꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯇꯣꯅꯥꯎꯗꯗꯤ ꯍꯤꯔꯥ ꯗꯥꯏꯃꯟ ꯑꯩꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯣ ꯇꯥꯃꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯕ ꯍꯥ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯅꯪ ꯑꯗꯨꯝ ꯂꯧꯖꯔꯣ ꯍꯩ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦꯅꯦ ꯇꯥ ꯈꯣꯏꯗꯨꯝꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯣ ꯇꯥ ꯈꯣꯏꯗꯨꯝ ꯅꯪ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯥꯝꯃꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯖꯧ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕ ꯇꯥ ꯈꯨꯗꯣꯡ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥ ꯑꯣ ꯐꯩ ꯍꯣꯔꯦꯟ ꯄꯨꯄꯨ ꯇꯣꯝꯕꯗꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯂꯧꯔꯒꯅꯦ ꯑꯩꯒꯤ ꯍꯦꯛꯇ ꯑꯣꯏꯊꯣꯛꯑꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯇꯥ ꯈꯨꯗꯨꯝ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯅ ꯄꯥꯏꯔꯤꯅꯤ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯪꯅ ꯍꯥꯏꯕ ꯇꯥꯔꯔꯣꯏꯀꯣ ꯑꯗꯣ ꯇꯥ ꯈꯨꯗꯨꯝ ꯑꯩ ꯅꯪꯉꯣꯟꯗ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯤꯔꯒꯦ ꯑꯩꯅ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯊꯛꯅꯕ ꯂꯨꯄꯥ 10 ꯄꯤꯌꯨꯗꯅ ꯇꯥꯃꯅꯤ ꯑꯗꯨꯕꯨꯗꯤ ꯄꯤꯒꯦꯅꯦ ꯑꯣ ꯑꯁꯤ ꯑꯣꯏꯔꯦ ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯥꯏꯔꯤꯗꯣ ꯃꯥꯅꯤ ꯃꯗꯨꯅꯤ ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯥꯏꯔꯤꯗꯣ ꯉꯁꯤꯗꯒꯤ ꯃꯗꯨ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯇꯥ ꯈꯣꯏꯗꯨꯝ ꯑꯩ ꯄꯦꯛ ꯑꯝꯇ ꯄꯥꯏꯔꯨꯈꯤꯒꯦ
아시 빠르지 아이토로가 농바야 아니 ꯃꯗꯨꯒꯤ ꯄꯨꯄꯨꯇꯣꯝ ꯍꯥꯏꯕ ꯚꯨꯠ ꯍꯅꯨꯕꯗꯨ ꯊꯥꯖꯕ ꯌꯥꯕ ꯑꯍꯟ ꯅꯠꯇꯦꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯨꯔꯒ ꯑꯃꯦꯔꯤꯀꯥ ꯖꯄꯥꯟꯗꯒ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯍꯦ ꯄꯨꯄꯨꯇꯣꯝꯕ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯀꯥꯟꯅꯗꯦ ꯃꯤ ꯑꯇꯩꯗ ꯇꯥꯟꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯛꯎ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯅꯣꯏꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯑꯃꯨꯛ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯍꯥ ꯀꯅꯥꯅ ꯍꯥꯏꯖꯤꯟꯗꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯣ ꯑꯦ ꯄꯨꯄꯨꯇꯣꯝꯕ ꯍꯥꯏꯖꯤꯟꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯄꯨꯄꯨꯇꯣꯝꯕꯅ ꯅꯠꯇ꯭ꯔꯣ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈ꯭ꯔꯤꯗꯣ ꯁꯦ ꯀꯥꯟꯅꯗꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯁꯠꯆꯠꯄꯤꯔꯣ ꯇꯣꯅꯥꯎ ꯅꯪ ꯑꯩ ꯁꯥꯎꯔꯛꯅꯕ ꯁꯤꯟꯒꯅꯨ ꯆꯩ ꯆꯥꯔꯛꯀꯅꯤ ꯍꯦ ꯏꯕꯣ ꯄꯨꯄꯨꯇꯣꯝꯕ ꯅꯪ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯄꯤꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯄꯤꯔꯝꯃꯨ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯩꯒꯤ ꯈꯣꯡꯄꯥꯛꯁꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯩꯅꯅꯦ ꯇꯥꯟꯅꯗꯅ ꯀꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯍꯥꯏ ꯑꯗꯨꯗꯤ ꯇꯧꯔꯛꯀꯅꯨꯍꯦ ꯑꯦ ꯃꯈꯣꯏꯁꯤꯡꯁꯤ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯔꯣꯏꯗꯧꯔꯤ ꯃꯗꯨꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯁꯤꯕꯗꯨꯅ ꯌꯥꯝꯍꯥ ꯃꯣꯇꯣꯔꯒ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯐꯠꯇꯕ ꯊꯋꯥꯏꯗꯨ ꯀꯧꯔꯒ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯍꯤꯔꯥ ꯗꯥꯏꯃꯟꯁꯤꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯅꯥꯎ ꯈꯪꯈ꯭ꯔꯗꯤ ꯃꯥꯅ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔꯛꯑꯅꯤ ꯇꯧꯔꯤꯁꯤ ꯍꯣꯏ ꯇꯣꯅꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡ ꯒꯦꯠꯇ ꯆꯪꯁꯤꯜꯂꯛꯏꯗꯤ ꯅꯪ ꯂꯥꯛꯏ ꯍꯥꯏꯕꯗ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯏ ꯑꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯒ ꯉꯁꯤꯅ ꯑꯩ ꯆꯪꯉꯛꯄꯗ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯥꯈꯣꯏꯗꯣ ꯅꯪꯅ ꯂꯣꯜꯂꯤꯗꯨꯕꯨ ꯀꯩꯅꯣ ꯀꯔꯤꯅꯣꯕ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯀꯩꯁꯨ ꯅꯠꯇꯦ ꯇꯥꯈꯣꯏꯗꯣ ꯅꯪ ꯅꯍꯥꯟ ꯃꯈꯩꯒꯅꯦ ꯏꯃꯥꯟ ꯃꯥꯟꯅꯗꯦꯀꯣ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯐꯖꯅ ꯈꯨꯝꯃꯨ ꯅꯪꯅ ꯂꯣꯜꯂꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠꯅꯤ ꯍꯥꯏꯕ ꯑꯆꯥꯄꯣꯠꯅꯤ ꯀꯥꯏꯅ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯍꯅꯨꯕ ꯅꯪꯅ ꯂꯣꯠꯀꯗ꯭ꯔꯣ ꯅꯆꯤꯟ ꯊꯤꯅꯨ ꯅꯪ ꯀꯩꯅꯣꯃ ꯂꯣꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯁꯠ ꯄꯨꯊꯣꯔꯛꯎ ꯌꯦꯡꯒꯦ ꯑꯩꯗ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯔꯣꯏ ꯅꯪꯉꯣꯟꯗ ꯍꯤꯔꯥ ꯗꯥꯏꯃꯟꯁꯦ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯥꯏꯕ ꯇꯥꯎ ꯈꯨꯗꯨꯝ ꯁꯠ ꯄꯨꯊꯣꯔꯛꯎ ꯂꯝ ꯍꯦꯜꯂꯗꯤꯅꯦ ꯑꯍꯟ ꯐꯣꯏꯗꯦ ꯂꯩꯇꯕꯅꯤꯀꯣ ꯅꯪ ꯑꯩꯒꯤ ꯆꯩ ꯆꯥꯖꯅꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯨꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯩꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯁꯤꯅꯤ ꯁꯤ ꯑꯣꯏꯔꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯥꯏꯗꯣ ꯇꯥꯈꯣꯏꯗꯨꯝ ꯅꯪ ꯁꯥꯎꯔꯅꯨꯍꯦ ꯁꯤꯗꯤ ꯑꯩ ꯂꯧꯔꯒꯦꯍꯦ ꯇꯣꯅꯥꯎ ꯅꯪꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕ ꯑꯩ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯇꯣꯔꯣꯗ ꯄꯤꯔꯨꯒꯦ ꯑꯗꯨ ꯍꯦꯛ ꯄꯤꯔꯗꯤ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯗꯣꯏꯅꯦꯃꯤ ꯄꯤꯔꯛꯎ ꯍꯥꯏꯕ ꯇꯥꯈꯣꯏꯗꯨꯝ ꯃꯣꯏꯒꯤ ꯆꯦ ꯇꯣꯔꯣꯗꯨ ꯂꯨꯍꯣꯡꯉꯨꯔꯨꯅꯨ ꯇꯣꯛꯑꯣ ꯃꯁꯛ ꯍꯥꯏꯔ ꯏꯊꯤ ꯊꯤꯔꯗꯅꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯁꯤꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯥꯏꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒꯅꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯏꯪꯂꯤꯁꯃꯦꯟ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯁꯤ ꯌꯥꯔꯦꯗꯅ ꯏꯪꯂꯤꯁꯃꯦꯟ ꯅꯨꯄꯤ ꯍꯥꯏꯕ ꯑꯣ ꯃꯣꯏꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯁꯦ
ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯍꯦ ꯇꯥꯈꯣꯏꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯤ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯌꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯦ ꯇꯥꯈꯣꯏꯗꯨꯝ ꯑꯗꯨꯅꯅꯦ ꯅꯪ ꯏꯆꯦ ꯇꯣꯔꯣ ꯀꯥꯎꯊꯣꯛꯑꯣ ꯍꯤꯔꯥ ꯗꯥꯏꯃꯟꯁꯦ ꯑꯩ ꯄꯥꯏꯒꯦ ꯑꯗꯨꯒꯅꯦ ꯀꯥꯏꯊꯣꯛꯅꯕ ꯇꯧꯁꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯏꯪꯂꯤꯁꯃꯦꯟ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯂꯨꯍꯣꯡꯉꯒꯦ ꯑꯩ ꯇꯣꯔꯣ ꯍꯥꯏꯕ ꯁꯛꯊꯤꯕꯤ ꯇꯥꯈꯣꯏꯗꯨꯝ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯔꯤꯁꯦ ꯑꯁꯤꯕꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈꯤꯕ ꯃꯐꯝꯗꯨ ꯃꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯐꯥꯔꯒ ꯊꯧ ꯇꯧꯗ꯭ꯔꯕꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯅꯤ ꯑꯩꯅ ꯊꯤꯔꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕꯅꯣꯅꯦꯁꯦ ꯑꯩ ꯎꯔꯒ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤꯅꯦꯁꯦ ꯍꯩ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯑꯁꯤꯕꯗꯨ ꯀꯥꯜꯂꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒ ꯃꯣꯇꯣꯔ ꯇꯣꯡꯗꯨꯅ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯍꯥꯟꯅꯒꯨꯝ ꯃꯐꯝꯁꯤꯗ ꯀꯧꯁꯟꯗ꯭ꯔꯕꯗꯤ ꯈꯨꯟꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯁꯤꯗ ꯂꯥꯎ ꯍꯩ ꯉꯥꯏꯈꯣꯅꯦ ꯍꯩ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯅꯪ ꯉꯥꯏꯈꯣꯅꯦ ꯍꯩ ꯑꯩꯒꯤ ꯍꯥꯃꯦꯡ ꯃꯁꯤꯒꯤ ꯂꯝꯍꯦꯟꯕ ꯍꯧꯗꯣꯡꯁꯦ ꯑꯃꯨꯛꯇ ꯐꯥꯔꯨꯁꯤ ꯂꯥꯎ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯃꯁꯤ ꯁꯤꯅꯤ ꯀꯩꯅꯣ ꯔꯝꯕꯣ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯔꯝꯕꯣ ꯑꯣꯜꯂꯕꯅꯤꯅ ꯃꯣꯏꯒꯤ ꯒꯦꯡꯁꯤꯡꯗꯣ ꯑꯦꯛꯇꯦꯛ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯃꯨꯜꯂꯒ ꯍꯦꯛꯇ ꯂꯧꯔꯒ ꯂꯣꯏꯔꯦ मोगी गेंग पार्टी से लागला माले आई रंबो स्टाइल ले लुम्मगे रंबो जो फिल्म द छुमाइने तीन कापनी आई की टुपी पाइदोखले बॉस कनानो म तीन कापक माले हाँ हौजिक पु कनाना तीन कापकदोइनो हा बॉस आगांग मचदा तीन काप सानरी ओइरमनी कनानो मसीले इतु मागी से आई कोई फूब लाख बो ओइरम दौ माली असिदि को पिकनिक है कई जमाना तो ऐसा नोई हौजिक दि किरुरनु आई रंबो लाए है कोकपिक नंग ओइरे अदो नंग रंबो ओलबो हाइसे अदुदी कोकपिक रंबो तारेने Hey, adumaina karim kathai naganune aina rambo style tawbagi natro nan thokpa ngamido noisu ai tawna rambo style tawradi nan thokpa ngamdoini apang कईनो मसीदा रंबो स्टाइल अदुम तो लइसना माग सिबु रंबो की लागे संग जालो हाइवानी चुमलमनी मागी से रंबो लाई संगलम दौ माली हेंताक माइबदा अमुक्ता येंथोकलुसी
ꯇꯥꯅꯤꯡꯗꯦ ꯍꯦ ꯑꯩꯈꯣꯏꯗꯤ ꯈꯨꯠꯀ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤꯁꯤ ꯉꯝꯃꯤꯀꯣꯗ ꯍꯥ ꯌꯥꯔꯦꯍꯦ ꯇꯣꯛꯑꯣ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯑꯩ ꯅꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯒꯦ ꯁꯤꯅꯤ ꯔꯝꯕꯣ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯤꯁꯦ ꯌꯥ ꯃꯥꯏꯗꯒ ꯂꯣꯏꯅ ꯆꯣꯡꯉꯦꯅꯦ ꯃꯅꯝꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯁ ꯍꯦ ꯅꯃꯤꯠꯇꯨ ꯌꯦꯡꯉꯨꯅ ꯑꯁ ꯌꯥꯗꯒ ꯂꯣꯏꯅ ꯆꯪꯉꯤ ꯇꯧꯔꯤꯁꯦ ꯑꯁ La 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 ꯑꯩꯒꯤ ꯃꯥꯏꯗ ꯀꯣꯏꯟ ꯆꯤꯛꯄꯒꯤ ꯂꯩꯕ ꯗꯥꯛꯁꯤꯡꯗꯨ ꯐꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯦ ꯍꯤꯔꯥꯗ ꯑꯃꯗꯤ ꯌꯣꯟꯊꯣꯛꯑꯒꯅꯦ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯃꯗ ꯆꯪꯉꯒ ꯃꯥꯏꯀꯁꯦ ꯑꯃꯨꯛꯇ ꯅꯧꯊꯣꯛꯍꯟꯒꯦ ꯇꯧꯕꯅꯤ ꯃꯣꯏꯒꯤ ꯀꯥꯞꯁꯟꯕꯤ ꯇꯩꯁꯟꯕꯤ ꯅꯥꯟꯖꯟꯕꯤ ꯁꯝꯒꯁꯦ ꯃꯑꯣꯡ ꯇꯧꯊꯔꯒ ꯂꯣꯏꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯍꯌꯦꯡ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯆꯪꯉꯨꯔꯒ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯐꯖꯔꯒ ꯂꯩꯔꯦ ꯁꯛꯁꯦ ꯈꯪꯕ ꯍꯦꯛ ꯐꯖꯊꯣꯛꯈꯤꯗꯅꯅꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯇꯣꯅꯥꯎꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯦꯍꯦ ꯉꯁꯤꯗꯤ ꯃꯣꯟꯗꯥꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯇꯣꯅꯥꯎ ꯑꯩꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯉꯁꯤꯒꯤ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯦ ꯇꯥꯈꯣꯏꯗꯨꯝ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯕꯨ ꯁꯥꯟꯅꯄꯣꯠꯇꯧꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯪꯅ ꯁꯨꯝ ꯇꯣꯏꯅ ꯄꯥꯏꯔꯗꯤ ꯈꯨꯅꯥꯡ ꯆꯥꯔꯅꯤ ꯍꯌꯦꯡ ꯌꯣꯟꯕ ꯑꯃꯨꯛ ꯁꯤꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯟꯅꯅꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯒꯤꯅꯤꯅꯦ ꯑꯩꯅ ꯄꯣꯔꯛꯄ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯁ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯒ ꯃꯄꯨ ꯁꯥꯕꯗꯤ ꯌꯥꯔꯣꯏꯅꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯍꯧꯖꯤꯛꯃꯛ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯦ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤ나 ꯑꯣ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯕꯅꯤ ꯅꯪ ꯑꯃꯨꯛ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯪꯒꯤ ꯑꯣꯏꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ ꯈꯪꯉꯕ꯭ꯔꯥ ꯇꯣꯅꯥꯎ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯌꯨ ꯍꯥꯏꯁꯤꯅꯤ ꯅꯪ ꯃꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯃꯁꯛ ꯐꯖꯕꯤ ꯏꯪꯂꯤꯁꯃꯦꯟ ꯅꯨꯄꯤꯗꯨꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯍꯥ ꯑꯦ ꯌꯦꯡꯉꯨꯅꯦꯁꯦ ꯃꯕꯨꯛꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕ ꯅꯪꯅ ꯄꯥꯏꯔꯗꯤꯅꯦ ꯃꯥꯡꯒꯦꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯅꯦ ꯇꯥꯈꯣꯏꯗꯣ ꯌꯥꯔꯣꯏ ꯑꯩꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯄꯣꯠꯅꯤ ꯑꯩ ꯄꯥꯏꯖꯒꯦ ꯍꯥꯏꯕꯅꯤ ꯑꯁ ꯇꯥꯈꯨꯗꯣ ꯅꯪ ꯁꯤꯗꯦꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯥꯞ ꯍꯦꯛ ꯃꯥꯟꯅꯍꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯍꯤꯔꯥ ꯗꯥꯏꯃꯟꯁꯦ ꯑꯩ ꯀꯥꯏꯊꯣꯛꯄ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯁꯤ ꯀꯥꯏꯊꯣꯛꯇ꯭ꯔꯗꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯤꯡꯗꯣ ꯑꯃꯠꯇ ꯐꯪꯉꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯥꯔꯣꯏꯍꯦ ꯇꯥꯈꯨꯗꯨꯝ ꯍꯤꯔꯥ ꯗꯥꯏꯃꯟ ꯀꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯗꯤꯅꯦ ꯃꯤꯅ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯇꯣꯅꯥꯎ ꯑꯩꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ ꯍꯥꯏꯔꯒ ꯇꯣꯅꯥꯎ ꯅꯪ ꯑꯩ ꯑꯣꯏꯕꯒꯤ ꯐꯨꯕꯤꯗ꯭ꯔꯕꯅꯤ ꯅꯪ ꯇꯥꯡꯉꯧꯗꯤ ꯏꯇꯩꯃ ꯄꯁꯣꯠꯇꯨ ꯐꯖꯅ ꯐꯨꯗꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤꯁꯤ ꯅꯨꯄꯥ ꯑꯃꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯅꯤꯅꯦ ꯍꯥ ꯍꯣ ꯑꯩꯉꯣꯟꯗ ꯅꯊꯧꯅꯥꯅ ꯔꯤꯜ ꯑꯗꯨꯃꯥꯏꯅ ꯎꯠꯇꯣꯏ ꯁꯔꯨꯛꯅꯦ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯨꯔꯛꯎ ꯃꯗꯨꯗꯤ ꯅꯠꯇꯦ ꯌꯨꯝꯒꯤ ꯅꯨꯄꯤꯗ ꯑꯀꯟ ꯑꯔꯤꯡ ꯁꯥꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ 이제 타로 ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯇꯣꯅꯥꯎꯅ ꯄꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯗꯤ ꯇꯣꯅꯥꯎꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯧꯔꯤꯕ ꯅꯠꯇꯦ ꯃꯥꯅ ꯄꯨꯄꯨ ꯇꯣꯝꯕꯗꯒꯤ ꯑꯃꯨꯛ ꯍꯨꯔꯥꯜꯂꯤꯔꯥ ꯍꯥꯏꯕ ꯑꯩꯅ ꯇꯥꯕꯗꯗꯤ ꯇꯥꯈꯣꯏꯗꯨꯝꯅ ꯄꯥꯏꯁꯨ ꯍꯥꯏ ꯀꯅꯥꯅ ꯄꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯇꯣꯅꯥꯎꯅ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯔ ꯂꯥꯏꯕꯛ ꯌꯦꯡꯕ ꯌꯥꯔꯦ ꯍꯤꯌꯥꯡꯒ ꯊꯧꯕꯅ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯑꯣ ꯇꯧꯕꯤꯔꯨꯅꯨ ꯃꯗꯨꯗ ꯈꯠꯅ ꯆꯩꯅꯔꯒꯅꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯁꯔꯨ ꯏꯆꯦ ꯄꯥꯁꯣꯔ ꯆꯥꯎꯕꯤꯍꯣꯏ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯉꯥꯡꯅꯒꯦ ꯇꯣꯅꯥꯎꯗꯤ ꯑꯩꯒꯤ ꯆꯩꯁꯨ ꯍꯥꯟꯅ ꯆꯥꯈ꯭ꯔꯕꯅꯤ ꯃꯥ ꯑꯣꯏꯔꯗꯤ ꯐꯨꯅꯔꯒ ꯅꯝꯅꯔꯒ ꯂꯧꯔꯁꯨ ꯌꯥꯏꯗꯅ ꯅꯣꯏꯁꯨꯅꯦ ꯅꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯗꯤꯅꯦ ꯇꯣꯅꯥꯎ ꯐꯨꯔꯒ ꯍꯤꯔꯥ ꯗꯥꯏꯃꯟ ꯃꯨꯟꯕ ꯆꯠꯂꯦ ꯍꯩꯃꯥ ꯏꯆꯦ ꯊꯥꯔꯣ ꯇꯥ ꯊꯝꯕꯧꯁꯦ ꯇꯣꯅꯥꯎ ꯐꯨꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯍꯥꯏꯕꯅꯤ ꯃꯤ ꯆꯥꯎꯕꯤ ꯆꯠꯅꯤꯡꯉꯒ ꯆꯠꯆꯁꯅꯨ
ꯃꯥꯅ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯃꯤꯅ ꯑꯣꯏꯅ ꯐꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯏꯆꯦ ꯄꯁꯣꯠ ꯎꯅꯔꯨꯁꯤ